अहानबदा मरुएबा पाव सु चनरिबा कुकीजो खुलाई पाइबा सिंगा सेंटर अमदी स्टेट लेंगा का नौना वारी सानबदा सेपरेट एडमिनिस्ट्रेशन की वाफम नहौना पुखलखरे अमदी थमोय ख्वाइदगी शोकपा थौदोक्ता लेखिद्रबा मचुन मौपागी हकचांग लेरोल चनख्रे खुरुमजरी नॉर्थ ईस्ट विंडो टीवी मियंग ताबिरी बपुम मपु अहान ममक्तदा तराम नोकजरी हौजिक मियाम द पाउ मचा खाइने पिजरी सुचनरिबा कुकीजो खुलाई पाइबा सिंगा सेंटर अमदी स्टेट लेंगा का नौना वारी सानबदा सेपरेट एडमिनिस्ट्रेशन की वाफम नहौना पुखलखरे हौखिबा एप्रिल की तांग कुंट्रादा सीएम खेमचान की लेंगाना अहानबो ओइना सु ग्रुप सिंगा अहानबो ओइना मिनिस्ट्री ऑफ होम अफेयर्स ने सिंधुना पांगतोकिबा ट्रिपटाई टोक अदुदा कुकीजो खुलाई पाइबा सिंगी लोक केएनओ अमदी यूपीएफ के लुचिंगबा सिंग मणिपुर लेंगा के ऑफिशियल सिंग इंटेलिजेंस ब्यूरो अमदी सिक्योरिटी एजेंसी सिंगी ऑफिशियल सु सरियाखी नुमित अमखक्ता तांकक अनि थोकना वारी सानखिबा अदुदा अहानबा तांकक ओइना वारी सानखिबदा सु कादर सिंगना लैबा डेजिग्नेटेड कैंप तरेट होंदोक होंजिन तौनबा अमदी सिक्योरिटी मैनेजमेंट न चिंबगी वाफम खनदुना यानबा पुरखी हाइरी अनिशुबा तांकक्तना कुकीजोक सिंगना खुंदारिबा मफम सिंग पुशिंदुना लेजिस्लेचर लैबा यूनियन टेरिटोरी की थाकता थंबिनबगिदमक यूपीएफ अमदी केएनओ न पुखलखी हाइरी अमदी चिंगी मफम सिंग मैतै निंगथौगी मखादा लैरखिदे हाइबा वाफमसु पुखलखी हाइरी थमोय ख्वाइदगी सोकपा थौदोक्ता लेखिद्रबा मचिन मौपागी हकचांग लेरोल चनख्रे हौखिबा एप्रिल की तांग तरे ट्रोंगलाउबी अवंग लेकाइदा कुकी मिलिटेंट सिंगना चथरखिबा बॉम्ब अटैक अमदा ममागा पुना तुंगदुना लेरिंगै बॉम्ब न पानबदगी कनबा ngamdana लेखिद्रबा ओइनाम तोमथिन चाही मंगा अमदी ओइनाम याइशना था मंगागी हकचांग इमुंग मनुंगना रिम्स की मिरल संगदगी लौदुना फबकचाव लमथाबुंगदा ngasi लेरोल चनख्रे लेखिद्रबा मचिन मौपागी हकचांग अदु मखोगी पोंगनाफम तमना पुरकपगी लंबिदा मियामना लैशु कतुना अरोइबोइदा इकाइखुमदबो उतकी तुंगदा मखोगी पोंगनाफमदगी फबकचावदा लैबा लमथाबुंग तन्ना पुरक्तुना अरोइबा मथौ मंगम पांगथोक्तुना लैरोल चनखी थौरमदुदा माइकै कयादगी लाकपा मियामसु सरुयाखी पंबेयाई मचिन मौपाना लैरोल चनखेबा मफम मधुमक्तदा मचिन मौपा लेखिदबगी खोइशाउनरबा मियामना करिगिदमक ngak सेंद्रिबनो हाइना सीआरपीएफ केम्पता चंगशिनबदा सीआरपीएफ ना नोंमैना कापथोरकपदगी पांदुना लेखिद्रबा मियोय अहुमगी हकचांगसु मफम मधुमक्तदा लैरोल चनखिबनी सिंगजमई थोंगाम लेकाई द लेबा माइबम चौथे कम्युनिटी हॉल द नेवा क्लब के वाइस प्रेसिडेंट एल मेगा चंद्रना चीफ गेस्ट ओइदुना सिंगजमई अपुनबा नुपी लुक की प्रेसिडेंट सापम इवेनी नुपी लुक असिगे एडवाइजर केएच इबेमु अमदी जी सदानंद शर्मा सरु यादुना सिंगजमई अपुनबा नुपी लुक की तरानिथोय शुभा फाउंडेशन दे पांगथोक्रे थौरमदुदा हौजिक ओरिबा मणिपुर की फिल्म हाइबा थिमदा यामना कुपना खना नैनबदा नतना मियामना लमदम असिबु कननबगिदमक तोंगान तोंगानबा डिमांडा युमफम मोइरगा चंगशिलप खोंजंग खुदिमक्ता सरुग यागनी हाइना सिंगजमई अपुनबा नुपी लुकी माइकैदगी फोंदोरखी गवर्नर अमदी चीफ मिनिस्टर पॉइंट अहुम यावबा मेमोरेंडम पिशनख्रे सेलेन डिजिटल न मणिपुरदा 3 May 2023 दगी थोरक्लिबा कम्युनल कॉन्फ्लिक्ट असिगी मतंगदा चंगशिलप खोंजंगी मनंगचना मणिपुर की गवर्नर अमदी चीफ मिनिस्टर दा तांग कुंट्रा अप्रैल की लिसिंग कुंतरुक्ता पॉइंट अहुम यावबा मेमोरेंडम पिशनख्रे मेमोरेंडम पिशनखिबगा मरी लेनना चेयरमैन सेलेन डिजिटल डॉक्टर फंजोबम लानाजित सिंह ना फोंदोखिबदा सेलेन डिजिटल न पॉइंट अहुम यावबा मेमोरेंडम दा पल्लिबा पॉइंट सिंग असि आर्टिकल 21 अमदी आर्टिकल 19D ऑफ द इंडियन कॉन्स्टिट्यूशन दसु मनुंग चलिबा ngaktani अखोइना इंडियन कॉन्स्टिट्यूशन बु सुचे न थाजै अदुना अथुबदा मेमोरेंडम द पालिबा पॉइंट अहुम असि थबक ओइना पांगथोरकनी हाइबगी थाजब थमजरी हाइकी
Panba yabadi ngasi fawada communal conflict asigi matangda national conference kaya da su pukhatpa laikre India gi tonga ba political party gi MP kun henba da su hakthengna unaduna memorandum pishin ba amadi telephone gi kuthangda wari saduna takshin ke ba laikre India gi tonga ba state sing da su wakat khongjang junction ba da natana India gate su candle light thanduna conflict asida laikhidraba athoba athobi sing gi mafamda ikai khumna ba laikre Manipura hojik thoiba conflict asi warusin ama purapang ngamdaduna leiba adegi akoi national highway sinda free hoina akoi na chatpa ngamdaba chatpa yadaba haiba tare aduga akoi gi internet displaced person singchina hojik maksu akoi relief camp singda leiba haiba singa sina maram modana akoi na haiba singa si athu du election binaba tangdu leita dana leiba asiju tangdu leita ba usire namada halakko yanabagi damakta akoi na sinbinaba honorable governor amadi Chief Minister da aikoina memorandum asi submit tawjabani aikoi challenges tel nasu aikoi Indian constitution bu su aikoi chena thajaje aduga aikoina pisan jariba memorandum asi su aikoi gi article 21 amadi article 19 clause d da su yamna macha khaina yawba aikoi gi right sing adugi manung chana haiba memorandum ahum asi pisan jabani aikoi challenges tel ngasi phawda changsan lakliba aikoi gi khongjang haiba tare asigumlaba akoi conflict sigi matang da akoi makha ta na so dum changchen jaki kani manipur khapta na tana akoi bharat ki tongan da akoi gi rajya sing gi tongan da akoi gi makoi gi konong sing da su akoi na silent protest ke atau dum lai national conference ke ada pukhatna lai adu jana tana national capital india gate makta da su akoi na kendar lai to duna lai khidraba thoba thobi sing gi mafam da condolence biba akoi kya lai masi da natana akoi international level da su akoi protest of nobody the mukta su akoi selling detail na hoji akoi sem saduna lejari aduna losalak ko akoi haijening basi manipur da tholi ba sigum ba yam tangdu leita adra irang amada communal conflict ni amna wadan leiba praja kudi makase amasi awabu bidna mari leneba council department akoi ki council government board state and central government na athu ba masi walu selama purakna ba sinbiu haiba afam Manipur Fashion Society ki members singna Kaishampat Laimazam Laikai da Laiba Community Hall Manipur da hauzik hokariba feva masigi matangda wakat mifam ama pangthokre haukiba numita pangthokiba wakat mifam aduda Manipur Fashion Society ki members singna chahi om fazalaklaba irang asigi waroshin athubada puraktuna lamdam asibu tangdu laitaba lamdam ama ohenbiu haina mari lenaba singi puning chingsinki Manipur se akhoi India gi adum Pride say puragadum lakchay hai tare may it be in the field of sports at the arts and culture, fashion and whatnot. Adubo hose say akhoi bu kan view hai na makhong para ka haizab bagi phipam da lak se yamna hawai yam nuai ta ba pot na mo oi aduga to the people of country watching this right now, please don't look away, please stand with us, please speak with us, because it is not just violence which is taking away lives but silence too. 2023 May sidagi hogiba landa Masi hayeng hachitangaba sahi phagada sida Manipur gi lojingloya kujumakta leptana chatharakpa kokegi adugumba lalong mayam sina Manipur tangdu leita daba yamna nungai taba thodoke athol basinatana Manipur gi miyoi kya bole pham sabham khandana tauribasi mari leinaba center amasung Manipur lengana reshen biduna hana gi phimam da nungsi janana leminari ba chingmi tami silena punamak Nungai Pana Hana ki film the Lehen Bado Nasi Hamjariba Manipur Fashion Society member me on a Pamjaduna Amutangi Santi Angelo Haiba Wakat Mipam Sini Akwenasi Kasantong Kasampa Lanzam Lekai the Pamjariba Mipam Masina Tungdala Kataba Manipur ki people Hanagi Leramba Mongda Nungai Fana Tangulata Lehen Bapa Mehaina Nasi Fashion Society ki Makete Why First Fusam Jalil Memorial Award ngasi Social Worker Fusam Mutimna Athoiba Mithunglen Oiraga Mayang Imphal Bengunda Yenthokri Award adu Mayang Imphal Bengungi Class 12 amadi 10 da mark wangna lakpa satra singda piba award ni Class 12 ki oina mahari kungani panda Fusam Jalil Memorial Award piki amadi Class 10 gisu result haidoraklaba matungda mark wangba mahiri singda amuk award pigani hairi Function adu da athoiba mitunglen oina sarugya kiba Fusam Jalil Memorial Award asigi sponsors oiriba Fusam Mutimna fongdor kibada education sector gi line amadi society asibu chokhat pa purakna bagi pandam asida award asi haudokpani
Manipur asi chakwathangge hairadi aikhoi education sector asida mai onsinsi haina fusha mutimna haiki mahakna makha tana Manipur da thokliba irang asina satra khudimakta akaiba yamna oire maramaduna paliba Manipur lengak asina athuba matamda waroishinama puraklaga satra sing mapung fana lairik laishu tamba fanghanaba mahakna makha tana appeal tawki asoba mi yang koibang amna ba makamanghan leni aduga hojik bon ani ba jang tani kita he na bon ragami na koi ko mi filmen koi ba soi hoy kai gi ngamdani adana na koi daka ba like this tam ba sang lo ya na program pudi ma koi na angam ma ting ba ni apa bangan sing kita ma jadi ai ni pa ga so angam ma ting to rami aduga deuri ba i nu manung na so hojik ipagi kulam diklam ya koina ni koina na koi da makta koina tamle ko kyu le kani adu mati pangani adu ya mayam da ba sana ngasi hobo koina aina kai ngomba na koi da makta sa sing bi da makta ko do kara ko usida na koina hawo lobby ro kelio Fancier Higher Secondary School Thobalokram Linkhatkiba Kunganithoi Shiba Foundation Day Pangthokbaga loinana Council of Higher Secondary Education Manipur Kosem Lauba Handak Chahigi Class 12 ke examination da position lawkraba school asigi mahiroi sing puning thokotbaga loinana taramna okri School asigi multipurpose hall da ngara pangthokpa thormaduda Fancier Educational Society ki President Hodam Priyokumar Secretary B Surchandra Sharma amasung school asigi Principal K Sarchandrana mathangsina athoiba mithung thoramapu amasung akhanaba mithung oina sarugyaki Thawangi sharuk ama oina hanak chahigi Kosem Lauba Higher Secondary Examination da Science stream gi oina 18 position tarakrabi M Alice 19 position tarakraba L Anderson 20 position tarakrabi Taskira Said amasung Fine Arts da subject topper tarakraba N Rahul da khudol pot piduna ikai khumnaba utki Nasigi Thoramadu da school asidagi haukiba handakta haidokiba MPSC na lauba Manipur Civil Service Combined Competitive Examination 2026 da 56 rank the pass tawakraba Thobal District ki Sangayumpham Cherapur Mathak Lekai dagi Mohammad Aman Nawaz pusu taramna oktuna ikai khumnaba utki School asig Manipur ki state sigi laimai da masak talak pagnamukraba school amani aduna School asina bahung parak pasai kun ganito so pahayasi asan ba kuki lagi prime time mamada London sigi education ki kuncat stage da apena kar kajikta oso angam mamateng pangka tungda la kadari ba mahiri kaya ko yumbilan kaya sinasi ko ngamjaba kaya lawjing kara pijay makado da makoy namuk amukai hana mangjin thawa kunayama leba ama oy gani habi asit pathan sabadalena School se observe kibule Friendship Educational Academic Khuraina Sinduna Felicitation cum Interaction Program ama school gi multipurpose hall da pangthokre Manipur Civil Service ki Combined Competitive Main Examination 22 da mai ke adongi oina mai paklaklaba singbu okpugi thoram aduda Dr. N Hemant Kumar Singh Director Health Service Konsam Omes Maitei Headmaster Friendship Educational Academy Takhel Mayum Tomba Advisor School Managing Committee Nachingmana athoiba mitunglen singoina saryaki ngasi taramna okiba sing adudi Guru Mayum Arvind Sharma Sobem Laikai Wangkhai Khuno Khaidem Raju Kongpal Khaidem Laikai Guru Mayum Gopal Krishna Sharma Khurai Lairik Ingbam Laikai Carlson Chabungbam Khurai Thongam Laikai Olivia Nambam Nongmaibung Lamdaibung Rajkumari Babli Khurai Thoding Zam Laikai amadi Lukram Pusparani Devi Khurai Kongpal Sajur Laikai ni Koina ngasi celebrate awisi Moini success story du ngapta sunate ba Moina lawakada ba responsibilities do we celebrate awini ngasi we are very fortunate to have this opportunity to do something I think important bi hoyi sa sama o young blessing da dugi teno siang nungai ko we having chow ka within next moment they will be very very big people by virtue of their responsibility position matam mo phamgida we ai ko wari sana bagi chulu ko aduna smart of the na basika suwa kanosidisida
Ado horen interactive sessions ulay hana uzay kwa. Alangan singsidin instill ka wira mo. Ado nga ngasihi makoy ni felicitation ka wagi kudong sa lamjaraga. Success orang tu bahasa mupan kita yang sudah jadi kwa. Ado civil service wajah police. This is not everything. Doktor itu kita ambil doktor di service sih kan kita engineer lagi. Usaha lagi, nation builder macam ini tu benar. Aduna, sukses itu sendiri masih kita kadang kadang sisa limited. Aduna, kalau tu bersih, apa itu boleh dan ni muka su, kaining ada su lagi. Ar masih dah ini sasing yang sering sih dah ini haining is. Yes, lu mana pakai benda lain, macam tu saya masih, lu nak sama macam tu dia apa? Aduh. By compulsion, dapat na hayang lagi nang pamjaran ng profession na daw. Ato ba macam matanda? Kasi nung magkain nga yun, hamin ko. Aduna, ay honda kong topo honda biru, goal set to biru, competition yami, aduna goal number 1, 2, 3, ang minus siya pa mga doon ay nakamot ang gusto ang mga doon sa lalore pa. Ano na, kapag naging when one option closes, another option opens. Cumpa. Ano na, in any field na tingnan mo naman na ba sinasabi mo, ano mga siya pwede kalaga, civil service na, police na, finance, alam mo maraming mga something, ano ba? Ay nagkakang panjaran itu naman apili stage siya. Resource layer Padre apili na center di hadra ko na tanda. Pwede karimbot ang scheme kada na sama hadra lagi. Kada na sama nung na mga bravo na putupi at may natara putuk sa gani. At apili layer resource mobilize o draga di Kongkham Robindra Singh MLA Mayang Imphal AC na sinduna handak lauthukiba MPSC na lauba Civil Service Examination da mai paklaktuna rank 53 da yaruklaba Nixon Laishrambu taram no okpagi thoram ama Mayang Imphal Kaithal Durga Puja mandopta pangthukri thoram adu da Mayang Imphal AC gi MLA Kongkham Robindra Singh amadi Mayang Imphal Police Station gi SDPO Tayanjam Clinton na chingba miyoi sing athoiba mithung oina sarugyaki ngasi taram no okiba aduda handak lauthukiba MPSC na lauba Manipur Civil Service Combined Competitive Exam da mai palatuna SDC oina thau puraba Nixon Laishram da MLA na ngamjaba khudol pot piduna ikai khumnabu utki athoiba mithung lengi warol pidaduna MLA Kongkham Robindra Singh na hai Sanalaibak Manipur ngasidi issue na thalaba lamdam ama oire hojiki oiba tangdu leitadaba fibam senja thumja thabak fangdabagi fibam khakta natana hiram kayada sothanaba iramdam ama oire masi khudimaki waroshin amadi awonba Manipur ama purakpada civil servant sing amadi naharol singi thodang yamna chawi haiki maramasina handak lauthukiba MPSC na lauba civil service exam da mai pakuna 54 super rank te yawaktuna SDC oina thaupuba hauragani lamdam asibu awonba puraknabagi damakta corruption gi mayukta achumbagi damakta ahanba khongthang oina Nixon Laishram thabak tawrakani haibagi thajaba lai haina phongdoki Example bahasa yang masih itu musim ini. Mungkin dia boleh masih juga masih juga ini masih ada masih ini juga. Itu yang coba dalam konsep konsep. Lain ada kalau cuma kita belajar macam bencana betul itu ada bencana itu terus. Aku ini juga
ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯆꯨꯞꯄ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯞꯇ ꯑꯃ ꯑꯣꯏꯔꯛꯄꯁꯦ ꯃꯁꯤ ꯈꯔ ꯄꯤꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯇ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯑꯉꯥꯡꯁꯤꯡ ꯑꯣꯏꯕꯁꯦ ꯃꯁꯤ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯏ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯕꯤꯃꯥꯟꯁꯤꯡ ꯌꯥꯎꯔꯤ ꯌꯥꯎꯁꯪꯁꯤꯡ ꯌꯥꯎꯔꯤ ꯌꯦꯡꯕ ꯆꯥꯎꯈꯠꯁꯤꯡ ꯌꯥꯎꯔꯤ ꯀꯨꯝꯍꯩ ꯃꯌꯥꯝꯗ ꯆꯍꯤꯁꯤ ꯀꯌꯥ ꯂꯩꯕꯁꯦ ꯂꯣꯏꯅ ꯍꯧꯖꯤꯛ ꯇꯥꯕꯤ ꯑꯩꯈꯣꯏ ꯁꯃꯥꯖ ꯁꯦꯝꯅꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯦ ꯁꯦꯝꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ चलिए बाइक बुलाइए तुम्हें ये ना मुझे लगा हाँ मुझे हो हाँ मुझे इसे जाती हाँ मुझे सावन सोची इलाका से कोई प्रकार के तो वो लोग में वीडियो से करूँगा तुम्हें बाइक बुलाइए हो गया से या सुन लो सही ना तुम्हें वीडियो मकान अपनी दुनिया पर अपनी दुनिया को वो बिगाड़ की को बताओ हाँ वो सही से मैं नहीं पाऊंगा नहीं करेगा कोई ना होगा कोई लाभ होगा बताना नहीं ऐसे या क्या होगा तो यार भी कोई मेरे समाज से सब सी कोई हिंदू जाति से कोई सी सबसे बड़ा मेरी जाति से कोई सहता भी कोई सी के लिए International Worker Day na lakpada All Manipur Minor Irrigation Department Employees Association asinduna Lamphel Pata Leiba Minor Irrigation Department Complex ta pangthokre Thoramaduda Inter Manipur Branch ki President Y Rana Pratap Singh Amidi ki President H Baleshwar Singh na athoiba mithungoina sarugyaki Indian Red Cross Society Manipur State Branch ki anauba term 2026 tagi 2029 ki ahanba Management Committee mi fama Society asigi office Thangal Bazar MG Avenue da haukiba numit amadi ngasi IRCS MSB ki Chairman Narendra Ningombana mayai tangbal lauduna pangthokre Thoramaduda Society asigi tongan ba District Singdagi lakpa Management Committee ki members singna sarugyaki loinana lakadariba anauba term 2026 Tegina 2029 fawgi nauna thawpuna bagi damakta makhagi miyoi singa sikhanthi Chairman oina Narendra Ningomba Vice Chairman oina Dr. Laishram Manglem Singh amadi Treasurer oina P Toremjit Nauribambu amuk hanna Indian Red Cross Society Manipur State Branch asigi anauba term 2026 gi 2029 fawgi yetna balaitana thawpuna na bakhanki loina makha tarapada society asigi chana kangrangi matung inna term asigi honorary secretary oina thawpuna na ba management committee gi mifamna hanagi secretary athopam nawachaprabu amuk hanna thawpuna na bakhanki ningsing bayai Indian Red Cross Society gi ek ki matung inna state ki governor singna state branch adugi president oina Red Cross ki thabak sing pangthoklibani Universal Friendship Organization UFO Far West Headquarter number 4 gi manung chana laiba Maitai Huyel Lalong Shintam Sanglen UFO Rongpur branch ki kungini panrak suba Rising Day thoram ngasi achamba thoram amagaluna na pangthokre UFO Central Headquarter Haipok amadi Far West Central Committee ani gi miyang makhada pangthokiba Assam Rongpur da laiba Masa Sanglen gi Rising Day thoram adugi manuk mangoina na organization asigi luching purelda ahanbu oina ikai kumnabu ullaba matung UFO Far West Central Committee ki president su oiba retired army personnel kolom khumanjau maitaina ibudo pakhang bayekpa malemgi firal chingkhat ki bagaloina UFO gi member kaya firal gi mafamda salute piduna ikai kumnabu su utki
Thauramadu ki marung chana UFO ki member kayana organization asigi oiba hiram sing yauna leiba ki oiba thabak thoram singi madang dasu kumna khana ki bagal oinana ware kayama sulauki ngasi ki Thauramadu da UFO Far West Central Committee President Kolom Kumanjau UFO ki movement instructor Sanjam Biren UFO Far West headquarter number 2 ki deputy commander W Dinesh UFO Far West ki commander L Rajan Kumar UFO Far West headquarter number 5 ki commander Y Yumlingba Far West headquarter number 1 ki Y Mani Far West headquarter number 5 ki secretary L Bimola Far West headquarter number 4 ki secretary Kuntrapom Ongbi Ahilya Maitai Huyen Lalong Sintam Sanglen UFO Rongpur branch ki Thomi Singh amadi tongan ba mafam dagi lakpa UFO ki Thomi Singh asu sarukyaki ha Manipur Public Service Commission Alauba Handakta Haido Kiba Manipur Civil Service Combined Competitive Examination 2022 da Mai Paklaklaba Khongjom Standard English School Thoubal District ki Haukiba Mahiroi ama yauna Khongjom Circle gi Mahiroi ama punna makhoi ani ngasi school ase taramna okre Khongjom Standard English School na Sinduna School adu da pangthokpa Mahiroi ani okpagi thormadu da Khongjom Standard English School gi founder chairman Langpok Lakpam Shamananda School ase gi principal Langpok Lakpam Shaktidar amasung founder gi loina BL Chaubi Devina mathang sinna thorom gi athoiba mithung thoram mapu amasung akhanaba mithung oina sarugyaki Thoramadu da Khongjom Standard English School dagi class 1 dagi 10 fawa tamlakhiba MPSC na lauba exam adu da rank 71 da mai paklakhiba Samaram Mayai Lekai dagi Kunjeshwar Khundrakpam Apokpa KH Kesho amasung rank 8 subada mai paklaklabi Tekcham Mamang Lekai dagi Deepa Maibam Apokpa Maibam Gopal anida khudol pot piduna kai khumna botki Social worker Elangwam Johnson sponsor Toguna Caesar Eye Care Foundation and PCBHNM Amadi Kai Samthong Longzam Lerak Development Club na Senjuna Free Eye Screening Amadi Cataract Surgery Camp Ama Pangthokri Kai Samthong Longzam Lerak Community Hall Kelly Lampak ta Pangthokiba Camp aduda Kai Samthong gi Lekai dagi lakpa mioi chahum hena layengki Afa Tinjong Kajing daba ana ayek yaudana laiba khunai ama oina pandamda pangthokiba free medical camp aduga mari leinana Caesar Hospital ge Business Development and Operation ge Assistant Manager Avi Mayengbamna haikibada ngasi pangtholiba free medical asida I amadi ENT ge specialist Dr. Yauna pangthokpa camp amani camp asi maruina cataract ngaudong haina khangnariba anaba asibu Selgi Kudong Chaba Kayadagi Lokthokpa ngamdaba anaba singbu PMJY amadi Manipuri oina sulairiba National Program for Blindness NPCV National Health Mission NHM anigi makhada Caesar Hospital da lemna surgery toba yabagi Kudong Chaba pibagal winana Manipur da ahanbo oina angang ahan khaidana SRAC ga kusamnaba mitki soklaba anaba singda masa masaga chanaba power yauba anop sing supiri Makhatana mahangna hai Manipur thogliba irang asina maram oirega financial crisis thoklaba lamdam ama oiribani masina maram oiranga Caesar Hospital Caesar Foundation na su Manipur gi mafam da laiba club singa khutsamnaduna asigumba khudong chaba kaya asi fanghanaba medical camp asi makhatana pangthoknaba hotna khigani haina phongdoraki si pergi ke Samthong Longzam Direct Development Club Corporation naraga pergi ngasi free eye camp amasung ENT gi service na pujari seiza pergi eye gi specialist amasung ENT gi specialist Dr. Ani yauzare aduga makhatar poina sidagi karigumba eye se ke pergi cataract lai ko tara da di cataract hai poina dong hai ga hai nu na ba ni jina chahi yama kanda loina rakpa
มีคดีที่โดนเนี่ยก็ว่าทุกคนว่าคุยซ้ำแล้วก็สวยนะอุตส่าห์คุยจะแล้วก็สวยนะมิตรจูมาตั้งอยู่มาตรงนี้นะเก็ตให้นะไล่การมุ่งข้างกันหลักกว่าการมุ่งข้างเทียนหลักกว่านี่มาซีเก็ตให้ลงอุดมให้ไปเสียซีเราทุกคนลำเจริญว่าทุกคนว่าทุกคนนะแต่ก็เราทุกคนที่อุดมซาไปเสียนี่นะ DMJY มันส่งพวกที่มันพูดถึง NPCB ให้นะอันนี้เลยมุ้ยมาขาดอ่ะคนเนี่ยที่จะเก็ตใส่จะจะต้องพี่ว่าดูว่าพวกที่ทำขอชกคนมีสิ่งจะนะมั่งอะไรใครจะนะอันนี้ชกคนมีสิ่งจะไปแข่งอะไรก็ดีมุ้ยจะอันนั้น SRLC ให้นะมุ้ยจะผู้ชำนาญก็อันนั้นพี่จะคนน่ะที่ทั่วไปได้อันนั้นคือมันเป็นสังคมที่ยังที่ในอีโคโนมิคลี่เขาเรียกว่าอาวันนั้นนะมันเป็นเรื่องจะเป็นสิ่งที่ฟาวเดชั่นจะยังจองเป็นที่ต้องรู้มันบ่อยจะกี่ให้นะสิ่งที่สิ่งที่วันนี้นะพวกที่กลับที่วิสินาสิ่งที่ยังเอาไว้ยังยาวนั่งสิ่งที่ความเป็นสิ่งที่บุกมาหาตาผู้ดูอันนี้คุยกับกลับสิ่งที่เล็กๆสิ่งที่พวกนี้จะเราว่าสิ่งที่คุณจะเป็นที่นี่เป็นสิ่งที่ I Care Foundation นั้นมันดีกระชับคุ้มลงตรงเลยนะ Development Club อันนี้คุณนะคุณสำนึกนะงั้นสิคุณจะปฐมจริบะอันนั้นอะไรเองไอ้ประเดี๋ยวมิดกับไม่ได้นะว่าอันนั้นอะไรเองอันประเดี๋ยว ENT อันนั้นอะไรเองสิ่งคุณปฐมจรินี้งั้นสิที่ทรมานสิ medical care มาสิคุณที่รายการสิที่เลยว่าถนนบนรายการที่เลยว่าอันตัวนี้นะมันคุณที่เลยว่าสิ่งทั้งหมดมีคุณมัดเลยมักหลากกันเลยมักเองไม่อยากไปกินปฐมคุณสินใจแบบนี้อันตัวก็จะให้นี่ผู้ยิ่งมาทักตาเลยว่าคุณที่อันละมันสิ่งมันมักคิดสูคุณอันนั้นว่าที่โซฟาไอ้ที่ plus ให้ไปตาเลยอันนี้โซฟาอันนั้นว่ามิดโซฟาวันนั้นก็ที่เลี้ยมนะอันนั้นว่าพิเศษอันนั้นสิ่ง medical care มาสิคุณปฐมจริตปันดำดิ้งคุณที่อัพว่าดูกันที่จะการจึงดับว่าอันนั้นเลยอันนั้นไอ้ย้อมดับว่าอันนั้นว่าคุณนายมาคุยว่าให้ไปที่ปันดำดาไอ้ medical care มาสิสิ่งจะThe Kaleidoscopic Artists Association Sagolban Maino Lairak Maishnam Nongthombam Laikai Sinduna Tha Nichumna Chatharakiba Workshop cum Production on Manipuri Folk Dance Ngarang Lushinkri Theatre da Ngarang Pangthokiba Lushinbagi Thoromaduda Furailapam Natara Sharma Retired Assistant Professor Chief Guest Amadi Ningthauzam Ajit Singh Manipur State Kala Academy Awardina President Tojuna Pangthoki Loshinbagi Tharamadhuda Kaleidoscopic Artist ki Mahiroi Singh na Maibi Laiching Jagoi Thogal Jagoi amadi Mau Jagoi gi Jagoi Production Singh Utkhi Mari Rakshuba Uzar Ali Trophy 2026 Seven Brothers Thobal Moijing Senduna Uzar Ali Playground da Chathariba Open Tennis Ball Cricket Tournament ki Super 10 match Singh da Ajmer 11 Amir Achievers Fashion Queen Mai Pakre Hokiba Tang Amada Super 10 gi Tarataruk Shuba match oina Ajmer 16 Amadi Ngapigani Ajmer 11 Amadi Ali Brothers Hanakibada Ajmer 11 na toss ngamduna hana betting tawada apiba over tarada wicket mari turaga run chamaga tara target tawa ngamki madugi paukhumda Ali Brothers na over mapanda wicket loin turaga maudraga mari score tawki run tara truk helaga Ajmer 11 na mai paki Ajmer 11 gi Kishanna ball taraga mapanda run kuntra manga amadi wicket ohum lauduna man of the match ki manafangki taratret shuba super 10 match ta Amin Achievers Amadi Fashion Queen Sanakibada Fashion Queen na toss ngamduna hana betting tawraga apiba over tarakani thoida wicket tare turaga run chamaga tara score tawki madugi paukumda Amin Achievers na over tarama thoida ball manga wicket turaga wicket marida Amin Achievers na mai paki taranipan shuba super 10 match ta Fashion Queen amadi Ali Zam Khamini 11 Sanakibada Fashion Queen na toss ngamduna hana betting tawkibada apiba over taragani thoida wicket ahom turaga run chani lauki madugi paukumda Ali Khaminei 11 na over taragani thoida wicket ahom turaga chamaga nifum marikak score tawduna Fashion Queen na run yankhai getarukta mai paki Fashion Queen gi Kamaljit na ball kuntraga marida run chamaga ama lauduna tournament asigisu ahum shuba century lauba ngamba player amadi man of the match ki manasu fangki Makatana hayengi pung mapandagi qualifier 1 ga
match oina Amin Achievers amadi Azmir 11 sanaragani amadi pung 13 da eliminator match oina Fashion Queen Thawal amadi Ali Brothers Lirong sanajagani qualifier 2 gi match oina pung 1:30 da qualifier 1 da Maithi hoba team aduga eliminator dagi mai paglakpa team aduga sanagani Aroibada maruiba pau amuhanna Su Chanariba Kukizo Kulai Fiber Singer Center amadi State Lenga Kanongna Wari Sanabada Separate Administration gi wafam nahuna na pukhalakri amadi thamoi khwaidagi sokpa thodokta laikhidraba machin maupagi hakchang lairol chankri Norris Video TV na sandok chari ba namilangi pau matang asa losinjare miyeng tabiri papum na mapu amuka suhanak kurumjare Haksang panatamge hairabadi iramda masimakta da laiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hogikti awang bathaki health care fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsin birau natraga aikhoigi phone number 6909390666 ta call tawbirau Norris Window meaning tabiriba mayam punamakbu taramna okchari hauzik mapalamgi thabaki pau pijari ahanbada Atubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibeta natana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhaidagi haujagani Gulf license paiba miyoisingi thagi oiba salary lising yankhai mangadagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamjabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chaba sing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau